ꯃꯥꯅ ꯑꯩꯕꯨ ꯐꯨ ꯆꯩꯕꯗꯤ ꯊꯣꯏꯅ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯤꯍꯜꯂꯤ꯫ ꯃꯥꯅ ꯍꯦꯛ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯏ ꯃꯃꯥꯡꯗ ꯀꯤꯟ ꯊꯤꯟꯒꯦ ꯇꯧꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏ ꯃꯅꯥꯛꯇ ꯃꯈꯨꯠ ꯄꯨꯁꯜꯂꯛꯄꯗ ꯄꯥꯈꯠꯂꯤ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯩ ꯉꯥꯡꯏ, ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯣꯏꯅ ꯁꯨꯞꯅꯝ ꯁꯥꯁꯣꯟ ꯇꯧꯏ꯫ ꯃꯥꯅ ꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯁꯨ ꯄꯥꯝꯕ ꯇꯥꯏ, ꯃꯥꯅ ꯇꯨꯝꯂꯦ ꯇꯨꯝꯕ, ꯍꯧꯒꯠꯂꯦ ꯍꯧꯒꯠꯄ, ꯇꯤꯚꯤꯗ ꯃꯥꯅ ꯄꯥꯝꯕꯗꯨꯇ ꯌꯦꯡꯕ ꯇꯥꯏ, ꯃꯥꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯇꯥꯏ꯫ ꯃꯥꯒꯤ ꯅꯣꯛꯅꯤꯡꯗꯕ ꯐꯥꯒꯤꯗꯨꯁꯨ ꯅꯣꯛꯄ ꯇꯥꯏ꯫ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ, ꯑꯩꯈꯣꯏꯗ ꯑꯣꯟꯁꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯂꯩꯃꯤꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯎꯔꯗꯤ ꯄꯥꯈꯠꯂꯤ꯫ ꯏꯇꯣꯝꯇ ꯋꯥꯈꯜ ꯐꯥꯊꯩ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯁꯤ, ꯏꯁꯣꯔꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯎꯔꯗꯤ ꯄꯥꯈꯠꯂꯤ, ꯏꯇꯣꯝꯇ ꯋꯥꯈꯜ ꯐꯥꯊꯩ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯉꯨ, ꯏꯁꯣꯔꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯎꯔꯗꯤ ꯈꯨꯝꯃꯨꯅꯨ, ꯏꯁꯣꯔꯒꯤ ꯄꯥꯎꯇꯥꯛꯅꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯨ ꯈꯜꯂꯒ ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯎꯗꯅ ꯆꯥꯎꯔꯛꯏ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯡꯖ ꯅꯨꯡꯗꯥꯡꯗ ꯌꯨ ꯊꯛꯐꯝꯗ ꯄꯨꯏ꯫ ꯌꯨ ꯉꯥꯎꯔꯒ ꯀꯥꯔꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯃꯥꯅ ꯅꯝꯗꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯆꯠꯊꯈꯤ꯫ ꯅꯣꯡꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯥꯔꯦ꯫ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯏꯄꯥꯒ ꯄꯨꯂꯤꯁꯇꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯃꯆꯟꯁꯤꯡ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯁꯜꯂꯦ꯫ ꯄꯨꯂꯤꯁꯇꯨꯅ ꯑꯩꯁꯦ ꯃꯥꯒ ꯊꯕꯛ ꯆꯠꯊꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯦ꯫ ꯀꯔꯤꯗꯤ ꯇꯧꯅꯤ, ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯖꯦꯜ ꯆꯪꯕ ꯇꯥꯕꯅꯤ꯫ ꯁꯔꯛꯇꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯒꯤ ꯁꯦꯠꯇ ꯐꯣꯟ ꯂꯥꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯤꯡꯍꯧꯔꯦ꯫ ꯃꯁꯤ ꯀꯌꯥꯔꯛ ꯃꯔꯤ ꯃꯇꯥꯗ ꯇꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯖꯟꯖꯥꯟꯗ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯇꯤ ꯏꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯏꯄꯥꯗ ꯑꯩꯅ ꯆꯤꯊꯤ ꯑꯁꯥꯡꯕ ꯑꯃ ꯏꯗꯨꯅ ꯍꯥꯏꯔꯦ, ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯃꯥꯡꯒꯦ ꯍꯥꯏꯕꯗꯣ ꯁꯦꯡꯗꯣꯛꯅꯕ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯅ ꯏꯔꯨꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯏꯔꯦ꯫ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯥꯟ ꯇꯧꯔꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯂꯥꯟꯖꯔꯦ, ꯑꯃꯨꯛ ꯍꯟꯅ ꯏꯔꯔꯣꯏ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯦ꯫ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤ ꯀꯌꯥꯗ ꯋꯥꯔꯤꯁꯦ ꯂꯤꯔꯦ, ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯦ, ꯎꯄꯥꯏ ꯂꯩꯇꯦ, ꯇꯨꯃꯤꯟꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯈꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯒ ꯒꯥꯔꯤ ꯊꯧꯕ ꯇꯝꯕ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯡꯊꯤꯜꯗ ꯃꯥꯅ ꯑꯩꯕꯨ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤ꯫ ꯒꯥꯔꯤꯗꯣ ꯑꯆꯤꯛꯄ ꯃꯐꯝ ꯌꯦꯡꯗꯨꯅ ꯃꯣꯡꯐꯝꯒꯨꯝꯕ ꯃꯐꯝꯗ ꯄꯨꯔꯒ ꯆꯠꯂꯤ꯫ ꯑꯗꯨꯒ ꯀꯥꯔ ꯃꯅꯤꯡꯗ ꯊꯕꯛ ꯆꯠꯊꯩ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯥꯛꯄ ꯎꯔꯒ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯁꯜꯂꯤ, ꯍꯦꯛꯇ ꯈꯨꯝꯁꯜꯂꯤ꯫ ꯑꯅꯥꯕꯅꯤ, ꯀꯣꯛ ꯆꯤꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯧꯕ, ꯑꯗꯨꯒ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁ꯭ꯀꯨꯜꯗ ꯂꯩꯕꯅꯤꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇꯅꯤ ꯃꯥꯒ ꯊꯦꯡꯅꯔꯤꯁꯤ꯫ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯀꯥꯂꯦꯟ ꯁꯨꯇꯤꯁꯤ ꯌꯥꯝꯅ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯝꯕ ꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯒꯗꯕꯒꯦ ꯑꯁꯤꯗ ꯈꯜꯂꯤ꯫ ꯑꯌꯨꯛꯁꯦ ꯃꯥꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯖꯨꯞ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗꯇ ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩ꯫ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩ꯫ ꯀꯔꯝꯕ ꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯒꯗꯕꯒꯦ ꯑꯁꯤꯗ ꯈꯜꯂꯤ꯫ ꯑꯌꯨꯛꯁꯦ ꯃꯥꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯖꯨꯞ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯔꯤꯁꯦ
ꯑꯩꯅ ꯏꯄꯥꯕꯨ ꯉꯁꯤꯗꯤ 100ꯗ 100 ꯉꯥꯛꯄꯤꯔꯦ꯫ ꯃꯇꯝꯗꯤ ꯆꯪꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯦ꯫ ꯃꯥꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯉꯥꯛꯄꯤꯔꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯒ ꯏꯄꯥꯒ ꯁꯦꯟꯠ ꯂꯨꯏꯁꯇ ꯄꯨꯔꯛꯅꯕ ꯃꯤꯁꯧꯔꯤꯒꯤ ꯈꯥ ꯊꯪꯕꯗ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯂꯝꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯣꯛꯅꯕ ꯍꯥꯏꯅ꯫ ꯃꯁꯤ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯒꯁꯨ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯤꯊꯣꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯇꯣꯝꯇ ꯇꯣꯈꯥꯏ ꯇꯥꯕ ꯃꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯇꯣꯈꯥꯏꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯔꯤꯅꯤ꯫ ꯃꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯤ ꯑꯃꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯏꯁꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯛꯇ꯭ꯔꯕ ꯃꯌꯥꯝ ꯑꯁꯦ ꯏꯁꯣꯔꯗ ꯆꯪꯖꯔꯕꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯄꯨ ꯂꯨ ꯆꯥꯟꯅ ꯇꯧꯕꯤ꯫ ꯏꯁꯣꯔꯒ ꯃꯔꯤ ꯍꯦꯛ ꯊꯝꯅꯕꯒ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯖꯕꯒ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯦꯡꯗꯣꯛꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯔꯨꯛ ꯇꯝꯕꯤ꯫ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯣꯜꯂꯤ꯫ ꯔꯣꯃꯥꯟ 12:1-2ꯗ ꯍꯥꯏꯔꯤ, ꯅꯪꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯪꯒꯅꯤ꯫ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯄꯥꯕꯗ ꯅꯠꯇꯅ ꯃꯥꯒ ꯂꯣꯏꯅꯕ ꯍꯩꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯑꯀꯛꯅꯕ ꯅꯤꯌꯣꯝ ꯂꯩꯇꯦ꯫ ꯅꯇꯣꯝꯇ ꯀꯥ ꯃꯅꯨꯡꯗ ꯐꯝꯂꯒ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ꯫ ꯃꯇꯝ ꯃꯇꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ, ꯏꯁꯩ ꯁꯛꯄ, ꯄꯥꯕ, ꯀꯞꯄ, ꯃꯥꯒꯤ ꯈꯟꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ꯫ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯄꯥꯔꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯂꯦꯟꯕ, ꯃꯊꯪ ꯍꯧꯕ꯫ ꯇꯞꯅ ꯇꯞꯅ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯈꯤꯅꯤ꯫ ꯍꯧꯈꯤꯕ ꯑꯋꯥ ꯑꯅꯥ ꯇꯝꯊꯤꯕ ꯃꯌꯥꯝ ꯊꯃꯣꯏꯗꯒꯤ ꯀꯣꯛꯍꯟꯈꯤꯅꯤ꯫ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯗꯒꯤ ꯂꯥꯟꯊꯣꯛꯅꯕ ꯂꯝꯕꯤꯅꯤ꯫ ꯏꯁꯣꯔꯅ ꯇꯥꯛꯂꯤꯕꯗꯨ ꯑꯗꯨꯃꯛꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯛꯄ, ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯛꯄ ꯃꯌꯥꯝꯒꯤꯁꯨ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤꯌꯨ꯫ ꯃꯈꯣꯏꯕꯨ ꯏꯁꯣꯔꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛ ꯊꯧꯅꯤꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯧꯈꯤꯕꯒꯨꯝ ꯃꯥꯅ ꯀ꯭ꯔꯣꯁ ꯃꯊꯛꯇꯒꯤ ꯃꯌꯥꯝꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤ꯫ ꯄ꯭ꯔꯚꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯣꯠ ꯅꯩꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯊꯃꯣꯏꯗ ꯎꯝꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯍꯨ ꯆꯦꯟꯕꯒꯨꯝꯕꯅꯤ꯫ ꯃꯗꯨ ꯏꯁꯣꯔꯗ ꯁꯤꯟꯅꯊꯣꯛꯇ꯭ꯔꯤꯉꯩ ꯍꯨꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥ ꯁꯦꯟꯠ ꯂꯨꯏꯁꯇ ꯄꯨꯔꯛꯂꯒ ꯌꯨꯝ ꯑꯃ ꯂꯩꯕꯤꯗꯨꯅ ꯊꯝꯂꯦ꯫ ꯀꯥꯔ ꯑꯃꯁꯨ ꯂꯩꯕꯤꯔꯦ꯫ ꯃꯈꯣꯏꯒꯤꯗꯣ ꯌꯥꯝꯅ ꯃꯜꯂꯦ꯫ ꯐꯔꯅꯤꯆꯔꯁꯨ ꯂꯩꯕꯤꯔꯦ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃ ꯊꯥꯗꯨꯅ ꯆꯦꯡ ꯆꯥꯛ ꯂꯩꯕꯤꯔꯨꯏ꯫ ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯩꯕꯤ꯫ ꯆꯍꯤ 3 ꯁꯨꯔꯦ ꯂꯥꯛꯄ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯍꯣꯡ ꯍꯣꯡꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯆꯔꯆꯇ ꯆꯠꯄꯗꯤ ꯍꯧꯔꯦ, ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯧꯖꯤꯛꯁꯨ ꯂꯤꯟꯒꯨꯝ ꯇꯧꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯣꯡꯃ ꯑꯌꯨꯛ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯄꯥꯅ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯍꯞꯇꯥ 3 ꯁꯨꯔꯦ ꯀꯞꯇꯨꯅ ꯂꯩꯔꯤꯕ꯫ ꯅꯣꯡꯃ ꯗꯦꯕ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯦ꯫ ꯑꯩ ꯎꯕꯗ ꯀꯞꯄ ꯍꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯄꯨꯝꯕ ꯌꯥꯝꯅ ꯑꯔꯥꯟꯕꯅꯤ, ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯄꯨꯝꯕꯗꯣ ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯔꯥꯟꯕꯅꯤ, ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯕꯅꯤꯀꯣ, ꯑꯩ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏ, ꯑꯩ ꯆꯍꯤ 3 ꯁꯨꯔꯦ ꯃꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯗꯦꯕꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯖꯤꯁꯨꯕꯨ ꯈꯪꯂꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯂꯥꯏꯃꯨꯡ ꯂꯧꯕꯤꯔꯦ꯫ ꯑꯥꯃꯦꯟ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯆꯍꯤ 3 ꯃꯨꯛ ꯁꯨꯔꯦ꯫ ꯑꯩꯅ
ꯍꯥꯏꯅꯤꯡꯕꯗꯤ ꯃꯍꯥꯛ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯤꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯑꯃ ꯑꯣꯏꯈꯤ꯫ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯑꯩꯅ ꯃꯈꯖꯥꯏꯗ ꯆꯨꯞꯄꯤꯈꯤ꯫ ꯃꯍꯥꯛ ꯅꯣꯔꯣꯛ ꯇꯥꯕꯗꯒꯤ ꯀꯟꯈꯤ꯫ ꯏꯁꯣꯔ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯁꯤ꯫ ꯑꯩꯁꯦ ꯆꯍꯤ 9 ꯁꯨꯔꯛꯄꯗ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯐꯪꯈꯤ꯫ ꯈꯥ ꯃꯁꯧꯔꯤꯗ ꯂꯩꯕ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯠꯂꯤ꯫ ꯏꯄꯥꯗꯤ ꯍꯞꯇꯥ ꯂꯣꯏꯔꯛꯄꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯔꯆ ꯆꯠꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯆꯔꯆꯇ ꯆꯠꯂꯤ꯫ ꯑꯩꯒꯤ ꯎꯀꯟ ꯀꯗꯥꯏꯗꯅꯣ ꯊꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝ ꯊꯪꯅꯕꯁꯤꯡꯒ ꯂꯨꯊꯔꯟꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯁ꯭ꯀꯨꯜꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯏ꯫ ꯑꯩꯅ ꯃꯔꯤ ꯃꯇꯥꯗꯨꯒꯤ ꯃꯆꯥ 2 ꯄꯨꯔꯒ ꯆꯔꯆ ꯆꯠꯂꯦ꯫ ꯑꯩꯅ ꯏꯔꯥꯟ ꯄꯨꯝꯕ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯄꯨꯖꯥꯔꯤꯗꯨꯅ ꯑꯩꯕꯨ ꯀꯧꯁꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯇꯣꯝꯇ ꯍꯧꯅꯥ ꯍꯥꯞꯇꯨꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 2 ꯈꯨꯠꯁꯝꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯦ꯫ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯦ, ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ? ꯃꯍꯥꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤꯔꯦ꯫ ꯑꯩ ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯃꯤ ꯑꯩꯒꯤ ꯄꯥꯞ ꯄꯨꯝꯕ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯏ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏꯅ ꯂꯣꯠꯄꯗꯨ ꯌꯦꯡꯂꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯅ ꯑꯔꯥꯟꯕ ꯑꯃꯨꯛ ꯇꯧꯈꯤ꯫ ꯃꯁꯤꯅꯤ ꯁꯩꯇꯥꯟꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯦ꯫ ꯃꯥꯅ ꯍꯥꯏ, ꯅꯪ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯂꯔꯣꯏ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯩ ꯏꯁꯣꯔꯗ ꯏꯄꯥ ꯁꯤꯈꯤꯅꯕ ꯈꯨꯔꯝꯃꯤ꯫ ꯏꯃꯥꯒ ꯏꯄꯥꯒ ꯈꯥꯏꯅꯅꯕꯁꯨ ꯏꯁꯣꯔꯗ ꯈꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯩꯕꯨ ꯏꯇꯣꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯊꯧꯅꯤꯖꯩ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯆꯩꯕ ꯑꯗꯨꯒꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯩ, ꯀꯥꯟꯅꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯔꯝꯗꯦ꯫ ꯏꯁꯣꯔ ꯊꯥꯖꯕꯒꯤ ꯃꯉꯥꯜꯅ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯁꯪꯁꯥꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯃꯇꯝꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯂꯥꯟꯊꯣꯛꯅꯕ ꯄꯥꯡꯒꯟ ꯍꯥꯞꯄꯤ꯫ ꯏꯄꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯇꯣꯝꯇ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯈꯜꯂꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃ ꯑꯩ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯩ꯫ ꯑꯩꯅ ꯊꯥꯖꯩ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯃꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯑꯣꯏꯅꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤꯔꯛꯏ꯫ ꯅꯪꯅ ꯅꯁꯥꯅ ꯈꯪꯖꯗꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯁꯛꯇꯤ ꯍꯥꯞꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ ꯃꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ, ꯅꯠꯇꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯕ ꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯩꯍꯠꯄꯤꯈ꯭ꯔꯕꯁꯨ, ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯇ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯀꯔꯤꯅꯣ ꯑꯐꯕ ꯑꯃ ꯇꯧꯅꯕ ꯁꯤꯜꯂꯤ꯫ ꯏꯁꯣꯔꯅ ꯇꯝꯈ꯭ꯔꯕꯅꯤ, ꯃꯗꯨ ꯑꯩꯅ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯍꯪꯁꯨ ꯍꯪꯂꯛꯀꯅꯨ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯁꯦ ꯅꯩꯍꯠꯄꯤꯈ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯦꯟꯈꯠꯄꯤ꯫ ꯆꯍꯤ 3 ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯈ꯭ꯔꯦ꯫ ꯏꯁꯣꯔꯅ ꯍꯥꯏ, ꯅꯪ ꯃꯗꯨ ꯈꯜꯂꯨꯔꯅꯨ꯫ ꯇꯥꯕꯗ ꯉꯛꯇ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ꯫ ꯁꯩꯇꯥꯟꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯒꯦ ꯇꯧꯕꯗꯣ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ꯫ ꯑꯩ ꯑꯐꯕ ꯑꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯅꯥ ꯀꯔꯝꯅ ꯀꯟꯒꯅꯤ, ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯂꯤꯁꯤꯅꯤ꯫ ꯃꯥꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯃꯥꯅ ꯁꯤꯟꯒꯅꯤ꯫ ꯃꯥꯕꯨ ꯊꯥꯖꯕ ꯊꯥꯗꯣꯛꯀꯅꯨ, ꯀꯥꯎꯒꯅꯨ꯫
ꯄꯨꯟꯁꯤꯒꯤ ꯑꯋꯥꯠꯄꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯟꯈꯠꯄꯤꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯑꯥ ꯌꯧꯕ ꯂꯩꯈꯥ ꯇꯥꯈ꯭ꯔꯁꯨ ꯃꯥꯅ ꯆꯤꯡꯈꯠꯄ ꯉꯝꯗꯕ ꯂꯩꯇꯦ꯫ ꯂꯩꯈꯥ ꯇꯥꯕꯗꯒꯤ ꯆꯤꯡꯈꯠꯂꯒ ꯅꯈꯣꯡꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯊꯝꯕꯤꯅꯤ꯫ ꯐꯖꯔꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ, ꯐꯖꯕ, ꯑꯁꯦꯡꯕ ꯋꯥꯈꯜ ꯄꯨꯝꯕ ꯄꯤꯕꯤꯅꯤ꯫ ꯍꯥꯟꯅ ꯋꯥꯈꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯅꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯈꯥꯗꯒꯤ ꯆꯤꯡꯈꯠꯂꯒ ꯅꯈꯣꯡꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯃꯈꯥꯗ ꯊꯝꯕꯤꯅꯤ꯫ ꯐꯖꯔꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ, ꯐꯖꯕ, ꯑꯁꯦꯡꯕ ꯋꯥꯈꯜ ꯄꯨꯝꯕ ꯄꯤꯕꯤꯅꯤ꯫ ꯍꯥꯟꯅ ꯋꯥꯈꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯒꯅꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ, ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯀꯥꯎꯒꯅꯨ꯫ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯀꯥꯎꯒꯅꯨ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥꯠꯄꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯟꯈꯠꯄꯤꯔꯣꯏ, ꯏꯁꯣꯔ ꯅꯠꯇꯅ꯫ ꯅꯪꯅ ꯑꯥ ꯌꯧꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯁꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯒꯅꯤ꯫ ꯂꯩꯈꯥꯗꯒꯤ ꯆꯤꯡꯈꯠꯂꯒ ꯅꯈꯣꯡꯗ, ꯍꯥꯏꯕꯗꯤ ꯃꯈꯥꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯊꯝꯕꯤꯅꯤ꯫ ꯐꯖꯔꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ, ꯐꯖꯕ, ꯑꯁꯦꯡꯕ ꯋꯥꯈꯜ ꯄꯨꯝꯕ ꯄꯤꯕꯤꯅꯤ꯫ ꯍꯥꯟꯅ ꯋꯥꯈꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯒꯅꯤ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯀꯥꯎꯒꯅꯨ꯫ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯍꯥꯛꯅ꯫ ꯅꯪ ꯏꯁꯣꯔꯕꯨ ꯀꯥꯎꯒꯅꯨ, ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ꯫ ꯏꯁꯣꯔ ꯅꯤꯡꯕꯇꯅ ꯅꯪꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯏꯁꯣꯔꯒꯤ ꯄꯥꯎꯇꯥꯛ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯀꯥꯎꯒꯅꯨ꯫ ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯕꯨ ꯅꯤꯡꯖꯧ꯫ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯀꯣꯛꯄꯤꯒꯅꯤ꯫ ꯃꯥꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯃꯥꯅ ꯁꯤꯟꯕꯤꯒꯅꯤ꯫ ꯃꯥꯕꯨ ꯊꯥꯖꯕ ꯀꯥꯎꯒꯅꯨ, ꯃꯥꯕꯨ ꯊꯥꯗꯣꯛꯀꯅꯨ꯫ ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯨ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛꯅ ꯏꯁꯣꯔꯅ ꯑꯁꯣꯛꯄ ꯄꯨꯝꯕ ꯃꯦꯟꯈꯠꯄꯤꯕꯗꯨ ꯃꯄꯨꯡ ꯐꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯑꯉꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯅ ꯃꯄꯨꯡ ꯐꯥꯅ ꯃꯦꯟꯈꯠꯄꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯁꯄꯨꯗꯤ ꯏꯁꯣꯔꯅ ꯐꯖꯅ ꯆꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯔꯝ ꯍꯥꯏꯅꯤ? ꯃꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯠꯊꯣꯛꯄꯒꯤ ꯆꯥꯡꯗꯨꯅꯤ ꯈꯦꯟꯅꯕ꯫ ꯅꯈꯣꯏꯅ DVD ꯑꯁꯤ ꯌꯦꯡꯂꯝꯂꯒꯗꯤ ꯖꯤꯟꯖꯔꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯂꯥꯛꯇꯦ, ꯃꯗꯨ ꯊꯥꯛ ꯊꯥꯛ ꯀꯥꯒꯗꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯈꯥꯒꯤ ꯊꯥꯛꯇ ꯂꯩꯔꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤꯁꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯍꯥꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯥꯗꯣꯛꯂꯣꯏꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯉꯛꯄ ꯑꯃ ꯏꯁꯣꯔꯅ ꯁꯤꯜꯂꯛꯀꯅꯤ꯫ ꯃꯉꯣꯟꯗ ꯂꯨꯞꯇꯨꯅ, ꯑꯁꯥ ꯊꯥꯗꯣꯛꯇꯅ ꯃꯉꯣꯟꯗ ꯆꯪꯖꯗꯨꯅ ꯍꯥꯏꯖꯧ, ꯍꯦ ꯄ꯭ꯔꯚꯨ, ꯅꯪꯗꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ, ꯃꯌꯥꯝꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯪ ꯅꯁꯥꯒꯤ ꯑꯔꯥꯟꯕꯗꯣ ꯏꯁꯣꯔꯗ ꯂꯥꯎ ꯂꯥꯎꯅ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯖꯔꯕ ꯇꯥꯏ꯫ ꯂꯥꯏꯔꯤꯛ パꯇꯥꯏ꯫ ꯅꯪꯅ ꯏꯁꯩꯒꯤ 63:10ꯗ ꯌꯥꯎꯔꯤꯕꯗꯣ ꯌꯥꯕ ꯇꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯕ ꯇꯥꯏ, ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯅ ꯂꯪꯁꯦꯛꯄꯤꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯟꯕꯤꯌꯨ, ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯊꯟꯇ ꯑꯩꯅ ꯈꯪꯏ꯫ ꯃꯥꯅ ꯃꯥꯒꯤ ꯄꯥꯎꯇꯥꯛ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯇꯥꯍꯜꯂꯛꯀꯅꯤ꯫ ꯅꯣꯡꯃꯗ 50ꯔꯛ ꯂꯥꯎ ꯂꯥꯎꯅ ꯍꯥꯏꯌꯨ, ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯁꯣꯛꯄ ꯄꯨꯝꯕ ꯃꯦꯟꯈꯠꯄꯤꯅꯤ꯫ ꯕꯥꯏꯕꯦꯜꯅ ꯍꯥꯏ, ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯤꯗꯣ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯗꯣꯛꯄ ꯇꯥꯏ, ꯆꯪꯖꯕ ꯇꯥꯏ꯫ ꯃꯁꯤꯅꯤ
maru oiriba isada thokiba awa ana mayam ado khanduna leibagi mahutta mangda changsallu hobada fajadrabasu poloida soidana isorna kripa tawbigani nongmadi soidana awangba thakta yaugani mana thaujanbigani isorna nangbu nungsi haibase soidana khangba ngamgani isorna nangi asokpa pumba mengkhatpigani Bible ne hai nangonda leitrido nangna mangonda haijabatai nangna thamoi sengdokpatai changjabatai masini maru oiriba isada thokiba awa ana mayamado khanduna leibagi mahutta mangda changsallu hobada fajadrabasu poloidadi soidana isorna kripa tawbigani nongmadi soidana awangba thakta yaugani mana thaujanbigani isorna nangi asokpa pumba mengkhatpigani nangna thamoi sengdokpatai changjabatai masini maru oiriba isada thokiba awa ana mayam ado khanduna leibagi mahutta mangda changsallu hobada warabasu poloida soidana isorna kripa tawbigani nongmadi soidana awangba thakta yaugani chummi adu oiradi nangna mayamga loinana isorda thongnibiyu chummi aina isor khurumi nakhoi punsida thokiba pumba kauthoknaba kayam henna leikha tarurabasu isorna nakhoibu chingkhatpini nakhoibu mapung marei phahangani mana senthum thamoi hakchang loina phanduna achumba marup thengna handuna samajda ijat pibigani masi hekta khudakta oiba irai laiba poti natte karigumba khara thuna phangba yawi kharana tapna phangani tawbatabu ngasidagi aina hairiba lambi sida chatpa hobatai hajaba ama yauna lambi sida changsan batai ngasidagi aina anoba lambi sida chatpa haurage haina wasak batai kanagumba kharadi jisubu thamoigi ukanni haina khanba yaudri aina makhoigi damak yamna kanna thaunibini mana nakhoibu yengsinbini lau aikhoi punna haunirasi aina hana mantra songe nakhoina konna tung ilau he isor ibungo ai nangbu nungsi jisu ai nangbu thajei nangi darkarni jisu nangdi aikhoigi damak thawai thakibani ai pap chelaba amani madugi papki damak lale nangna aibu ngakpiyu aigi papki laman nangna singbikhre nangbu aina pangjare Kudaksida ai nangonda sinarabani aigi papki laman nangna singbikhre nangbu aina pangjare Kudaksida ai nangonda sinarabani punsi se nangonda kathoklabani aibu achumba lambida lamjingbiyu nangi yathang induna ai chachage aigi pap kokpire haina thajei ai haujik swargi lambida chattuna nungaire aibu mapung phaba afaba mi ama ohenbiyu aigi lambi pinabiyu punsida hokhiba oiriba oirakadauba pumbagidamak nangonda sinajari anauba punsigidamak thagachari Joyce Meyer Ministry makhada aikhoina paukta kaya piri aibu aihakpu mapung phaba afaba mi ama ohenbiyu lambi pinabiyu punsida hokhiba oiriba oirakadauba pumnamakkidamak nangonda sinarabani anauba punsigidamak aihakna
ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤ꯫ ꯄꯨꯟꯁꯤꯗ ꯍꯧꯈꯤꯕ ꯑꯣꯏꯔꯤꯕ ꯑꯣꯏꯔꯛꯀꯗꯧꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯅꯉꯣꯟꯗ ꯁꯤꯟꯅꯖꯔꯤ꯫ ꯑꯥꯃꯤꯟ꯫ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯤ꯫ ꯂꯥꯏꯔꯤꯛ, CD, DVD ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯒꯤ ꯄꯥꯎ ꯂꯧꯕ ꯌꯥꯒꯅꯤ꯫ ꯈꯪꯗꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯤꯡꯗ ꯌꯥꯎꯕꯤꯌꯨ, ꯃꯗꯨꯅ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯅꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯏꯁ꯭ꯋꯔꯗ ꯊꯧꯅꯤꯖꯔꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯡꯈꯩꯗꯣ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯒ꯭ꯌꯥꯟ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯤꯡꯕꯨ ꯒ꯭ꯌꯥꯟ ꯍꯥꯞꯅꯕ ꯃꯌꯥꯝꯗ ꯍꯣꯠꯅꯔꯤ꯫ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯏꯁ꯭ꯋꯔꯕꯨ ꯀꯥꯎꯒꯅꯨ꯫ Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi maru adukhakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.